खुरमजरी ISTV Manipuri pau mideng tabiri basingbu angom amalana taram oksei uzik marui bapauda Kobi mana iromba charubadagi National Integration Camp ta saruk yariba mioi mari hospital da laikanakri uzik pau sandok na pizari Kobi mana iromba charubadagi National Integration Camp ta saruk yariba nupi ani yauna punna mioi mari Jenims Hospital da pukhatuna laikanakri thaudo asi ngarang numidang pung nipan makhairum taba matamda thokibani KMC Ministry of Youth Affairs and Sports Government of India gi mityeng makhada Nehru Yuba Kendra Imphal na sinduna chatkiba tang kundagi khumal lampak ki kangsangda Manipur yauna Bharat ki tongan ba state taruktagi punna nupa nupi camper chaniyang khaina saruk yaduna tha sigi tang kun mari fawba chathagadabani Nehru Yuba Kendra Imphal gi District Youth Coordinator ama oibada natana KMC gi in charge su oiriba Wai Laxman na phongdorakpada ngarang numidangi chaklen gi damakta mathel ama oina kobi mana iromba hapki kobi mana singasi khwairamban bazar gi temporary market tegi mapul nifu lairubani mapalamdagi lakpa myoi singdi iromba adu cha dabana maram oiduna masada karishu akaiba laikide sak saba toglaba matungda numidang athengbada makhoi mari oba faiba tawrakhi yamna chahodaba kangbudi puk nungaiti haiduna mangonda khangalakhi hairi hospital da pukhatuna laikanakhiba sing adudi Imphal West tagi Bhanumati amadi Sakhenbi Imphal East tagi Anil amasung Thobal dagi Rajesh ne Doctor na phongdorakpagi matung inna food poisoning na maram oiduna makhoi mari oba faibagi layong asi chatharakpani haina khangalakli hairi mahakna makhata na haikibada thokiba thodok aduda mapalamdagi lakpa miyoising yahodaba haibasi lamdam sigi oina laibak fabani chabada hakchang sokningai oiba manamasing market ta yonbagi thabak chathabiganu haiki hujiksi hospital da mokoi gi dip kaptuna mogi pagalana bokan honajari adumasi gumba kena mana masing da boyan happy raga masi haksang da soningai oiba posi sing asi saba se koi masi chumdabra haina khali aduna masi masi akoi gi market te yon biri ba musung posi sing thabiri ba kudi mauna masi matang haksang da khanbi raga yeng biraga health hazard oiba food da posi yansen ba musung eno sing se thon basi na akoi da akai ba bi basing asi masi mutung tholok kana ba koi punamon section bam thoya basi mai thamjaningi asigi matang da koi food safety officer da koi pawgelama koi pijakhre ai bon koi langkhat na bhona jagani amasung akoi gi Imphal gi si medical officer obiriba doctor da so koi na masi akoi masi knowledge koi lehenjare Panbayai matam kharagi mamangda Bisnupur district ki manung chanba tawpuldagi lairuba kobi mana pizarubada san ani sikhi haibagi wafam laikhrabani thodok adugi matangda kobi thariba kangbunadi makhoina thariba kobi sing aduda makhal amatagi tilhat hidak hawkhiba leite san siba aduga makhoina thariba kobi sing aduga mari leinadi haiba wafam phongdoknaba laikhrabani amaromda thokhiba thodok aduga mari leinana thigatnabagi dabakni haiduna Central Agricultural University amadi Food Safety Department na kobi sample sing collection tawkhrabasu ngasi fawba madugi chapchaba maram amata miyam da khanganba leitri nakalamaromda ISTV news na phangba pawgi matung ina Manipur da leiriba Food Safety Department manungda makok thongba officials singa makhataba officers singa thabak tawbada coordination leinadabadagi thabak amata khumang choksin na tawba ngamdre hairi Food Safety ki Deputy Commissioner da fagatuna athingba thamkhraba polam khara makok thongba officers singa company ga yanaduna athingba thamkhraba polam sing amuk hana market ta thadoropagi wafam su laikhrabani Child Labor Provision and Regulation Act listing amaga chamapan marifuttaru ki makhada chahi tara mari sudriba angangbu karigumba factory natraga sel tanfam amada hekta mong amagi thabak suhanba yaroi haibagi athingba lairabasu Manipur da child labor oina thabak suhanbagi thabak leptri haina ISF Manipur State Council gi cherol amana haidi Federation asigi cherol amana thangal amali pauna kaithel da leiba athuma hau yonba dukan singda drive chathabada child labor kya thingnarakhi hiram siga mari leinana Federation na Manipur da leiba hotel na chingba thabak sufam factory singda mideng changba loinana Manipur da child labor muthatpa masung larik laishu tamhanduna matik saba mioi amamam ohenna ba honaragani masida civil society amadi miyam na mating pangbiu hairi
Sunday Market Street Vendor Welfare Association ngasi BT Road tagi Family Welfare chatkhigada lambi amadi Rup Mohol Tenki mafam sing sengdokri Nomaizing khudingi haiba mafam sing asida Firol Yoliba Mui sing na punduna semba association to astigi secretary na phongdorakpada Bazar manungda dukan phamliba amadi yum oina lainariba Mui sing na amot akai sing mafam sadana langthokpiganu amot akai sing mafam sadana langthokpa asina bazar gi mafam sing mohan batanatana laina tina poklakdabagi machak ama ohali Miyam na punna bhab taminaduna amot akai sing mafam chana langthokpinaba appeal tawki mafam asimakta da koi khamje khring phamna laktabine dubu si amot pasing ase adum akoi problem adum oiba ada isa isa na gyan tana da mo ase koi volunteer oina ngasi koina association gi kano dagi mayam je koi club tingsan na kanda social service scheme ase amthok chabne ase one day kano ni one day social service scheme ni ado masi koina thamjaning badi mayam da ase amot akai sing je isana ngalekana IMC na chu oro ama oro loina lokthok ko oro ga su nongalaga hekta big ek thanba amot paje ado mase isa isa na sengdokna rakanda mafam chan chan thanna ga amot paje phan phagadra haibagi pandam da khong asi social service ke ma je pangthok sabani ajata Musu Revival Committee na haukiba January gitang taratrukta lauthoki ba wafam thaoidana Department amadi Center singda chathariba Practical Examination Symposium Workshop Seminar amadi Course Examination sing khudakta lebnanaba committee ki convener General amana hairi Chandel District ki Machi Block ki manung chanba Bungmol dagi laihau khul taba kilometer 35 sangba Intervillage Road ama semnanabagi Foundation Stall gi maikhum MLA DK Korungthang na maikhum hangdokri ngarang bongli khul da pangthoki ba thorom asida ADC Chandel Lukhosai Jau ADC member S Robin tongan ba khul gi chief kaya susar gyakhi MLA Korungthang na khul ama maming oina semgat pana chawkhatpa purakpa ngamloi hauzik lairiba khul sing amana amabu mating pinaduna chawkhatna naba hotnagadabani chawkhat thorangi pandam phangnana ba sarkar gi scheme sing thamoi singna thabak oina pangthoknaba khunja singda appeal tawki Yai School Block Trinamool Congress Committee gi Vice President and Maipak na preside tawduna ngarang Yai School Block Trinamool Congress Committee gi Educative Committee gi mipham ama active member primary member amadi special invited sing yauna pangthokri mipham asina Hareshwar Goswami amadi committee astigi office bearer active member amadi primary member khudingmak Trinamool Congress tagi toktuna Aam Aadmi Party da yawbada ayaba pikre athoba matamda Yai School Block ki manungda Aam Aadmi Party gi membership drive tawnaba yanakre Bisnupur Police Commando amasung Taruk Suba Assam Rifles ki apun bakangbu amana tha asigi tara nipan amasung tara mapan da chathakiba operation da KCP MC ki kadar mari amasung KCP ki nupi kadar ama fari hairi Police Department ki PRO ki cherol amana combined team asina ningthau khong awang khunau kumbi amasung saiton khul da chathakiba thiba humba ki thabak ta fagalaba KCP MC ki kadar sing adudi Haubizam Kiran Maitai Chahi Kunmanga Apokpa Binoy Kumbi Uchan Makhong Oinam Soba Singh Chahi Yankhai Manga Apokpa Laikhidraba Thambal Jau Kumbi Uchan Makhong Wahengbam Nukul Chandra Chahi Nifuga Humdoi Apokpa Sanaba Kumbi Tera Khuno Amasung Thongbam Umakanta Chahi Kuntramapan Apokpa Laikhidraba Churachan Saiton Bazar Dagini Umakanta Dagi Lup asigi demand letter number da sizinaba computer ama recover tawre district police commando asina nupi police yauna khongman zone 2 da chathakiba operation da fagat kiba KCP ki kadar aduna naurem ningol athokpam ongbi bandana chahi nifuni thoi mapuroiba laikhidraba purnima singh khongman zone 2 dagini mangondagi maru tara threat yauba 9mm caliber pistol ani recover tawre amaromda narcotic affairs of borders manipurna kuntaruk suba sector Assam Rifles ka khusamnaduna tha asigi taradagi taramari forward Chandel district ki popi pambi thaba mafam singda paktak nana drive chathaduna manghankhre Zongmon Tupiching Seljang Ngalbul Kun Hongmon area da chathakiba drive asida acre cham ga sufna taret henba mafamda popi pambi crore ama hena manghankhre hairi Manipur ki ching amadi tamdan leiriba ngang singbu piklingai dagi hauna ningthina tongan ba masana singda takpi tambirabadi sana khona bagi lamda Manipurna India gi atai state singdagi matam punamakta mangjil thaba ngamni haina MLA yamthong haukipna numitare ni chupna pangthokadaba VPC July Conference cum Sports Meet haudopagi thoramda haikre Wi-Fi People's Council sinduna Saddle Hills ki
Khongfai khulda pangthokpa BPC Jilai Conference cum Sports Meet haudopagi thoramda tongan ba team kun mangana sarak yakhi MLA na thoranga mari leina na haikibada sanabana Manipur bu prithvi da sak takpada achoba mpham ama lauri sana khonabana lamdam asida leiriba kangluk khudimakpu amata oina punsin bada achoba thodang lauri hairi tem sakna mai ku kegi anneo khangthad nungsi na ga ti soitan chawkhat gani ba nungsi ba thadonu nungsi ba thado de hoina chas ka bagi kan ba suklai helite nangna nangi yum thangna ba du ma la le dana kopi ba ngamdredi nang christian oi bagi su kan ba leite aduna ko punna ma gasina wakhan tamin nasi lenjen manasi aduga leiriba khudimba sothariba mayamasi pukhatsi ing lisingani tarani thoi tara humdoigi oina integrated housing and slum project mapung fana pangthok pigidama Ziriba municipal council bu best city gi mana pirakle ngarang new delhi gi vigyan bhavan na pangthokiba thoram amada india gi president na mana asi khusina khibani mana lobagi thoram asida mahut ki commissioner Sundarlal director N Git Kumar Ziriba municipal council gi chairperson Tingkho Hoi Haukip amasung executive officer TH Hari Kumar Susaruk yakhi Council Sina Lairabagi Pankai Makada Labor Singi Yum Janiga Marifunipan Mai Pagna Sakibagi Damak Manasi Pikibani Masakang the Bastina Jiri Lamkai Bazagi Ja Hotel Amagi Manakta Sakti Leba Bom Ama Thamlamba Yaning the Fongdukuna Ngasi Lamlong Kaitel Committee Kamarangana Sinduna Kaitel Aseda Wakan Mifam Satakre Kaitel da Micham Marakta Bom Thamzin by Yaning de Lup Amatana Karigumba Makal Amatagi Crime Tawiganu Aikoi Santi Pami Haiba Placard Sing Tietki Panbayai Imphal East District Ki Manung Chanalairiba Subdivision Asidasu Republic Day Gi Mangoinana Security Akan Bachiksin Tharang Lokhalingaida Tha Tang Kungi Numidang Pung Tarama Thoirom Tabada Lamkai Bazar gi Cha Hotel Amagi Manakta Kilo Mari Rom Lumba AED Amalairam Badagi Ziri Police Commando Madi Kuntaret Suba Assam Rifles ki Kangbuna Thengnabadagi Aswai Angam Yaudana Lokthoklaga Pukai Hankibani Huzik Marui Bapau Amuka ne Pizari Kobi Manat Iromba Charubadagi National Integration Camp ta Saruk Yari Bamioi Mari Hospital da Laikanakre Mideng Tabir Basingbu Amuka na Krimzari